Imphal East, Imphal West, Thawbal amadi Bisupur District ta ngasi nongmagi oina ayuk pung mangadagi nungthil pung taraganithoi fawba curfew komthokhi. Ngasigi oina curfew komthoklingai matamda district mari asigi maru oiba kaithal sing yauna Imphal mayolgi kaithal singda ayuk anganbadagi hangduna lalon itiki thabak thauram sing chathanakhe. Kaithal ayambada dukan sing mapung fana hangnakhe passenger puba gari sing yauna lanai gari sing curfew komthoklingai Mahausagum lambi da chatnakhe. Kaithal amadi miyam punba mafam sing dasu Mahausagum miyam tinke mahiloisang sing amadi laingaki singdi suti law song nongmaizing oibana thonglonke. Imphal mayolgi maru oiba lambi sing yauna district amaga atopa district amaga faunaba maru oiba lambi singda curfew komthoklingai manungda pamdaba thodok wathok sing thoktanabagidamag police ki maikaidagi akanba cheksin thaurang sing paikhatke. Curfew ki matam Ganithoi da loikraba matong lambi da lanai gari khara natana passenger puba gari chenakhide kaithel amadi miyam tinba mafam singda mi punadre curfew komthokpagi matam loikraba matung dasu pamdaba thodok wathok sing thoktanaba police ke maikaidagi akanba cheksin thaurang sing lokhatle thoglakpa lambi da chathok jasin tauba miyoising makha na chathok jasin tauhandanaba police ke maikaidagi thabak paikhatle adubu curfew manung asida essential service yauna media person singi oinadi chathok jasinda athingba piba lai